awang kobru asuppa haibra asukpa haibra asupaju oidre asukpaju oidre loina makko duk thongmai katpirambagi mayam amadi laibudi khurambi haibo mayam amadi chairagal thambiri event dawna masimak harawramgadra Kaubrugi imoinu thel haina khangnariba mafam maduda yamna tangna apikpa isel ama oina ising phange apikpa isel adumaktada tangkak naina ningthina sem saduna sizinanaba ising yapham sing semme mafam masida leiriba lakpiba miyam pumba apikpa isel adumaktadagi thongna thaknaba masung thaknaba ising sizne ising yapham adumaktada miyoi kharadi kon phangjinba manak maktada irulusanba fisu phizamba toksinba urei Ichel aduda kon phengbirambai che amada ichel adumaktada phengjandanaba masung khajikhtang nakanda haidokpiraga phengnaba haijarubada tati chaibirakhiba mikup aduna exploring manipurgi wangang lambasing khangtan tanthaba phawrakhibani madumakki video adumari uchararoige aduguma kon phengjinba chak injang aremba haijinba aduna ichel adugi masak aduki matik thi hore aduga amaromda 2nd October 2019 gi mamang phawbada India pumbagi oina lamhang tumhangda khongam khudam tawdanaba toilet shabagi akanba lanjang ama oina Swas Bharat Mission langakna sathabiduna lamhangda khonghamba khul amata leitre haina lauthok pikhiba laikhibani adubu Kaubru di khul natte chingdolni Kaubru mathakta yarek nabagi mafam masa na yamna khudhaibi amagi matawgum ningthina laitengna saba ngamlabasu aduk yamlaba yarek phamsing adugi manungda toilet shaba yarek phamase ama ani gumbadang uzare toilet ningthina laitabana chingi mafam khudimakta open defecation gi yamna khudong chadaba masu mayok na hure laichat ama sandoraklabadi yamna khudong thiningai oigani adubu Kaubrubu ngakpi senbiba mapuna hojik phawbagidi adugumbadagi kanbiri amasung thokhan betri Kare koi bisa taba every plastic ki polam yeng bada nungai ro da polam hana taham biram amasung akhoi na di plastic ki pot jam prokte khoi di thermoflask gum taxi gum ayam bani ado taram mayam ju koi na losanjaraga ngarang ulak pa saida ga chak mayam taramba dispo plate mayam taramba adum mayam no koi na losanjaraga khoi leim phamjima makuta kamto uptabida ram khole hamto ya poni singju lei marang kaina do ingraba maraksida yengbada nungairo pot amata ju ta halamaroi haina adum achet pa thajabuduga loinana koi asta mai thaisida koin tharaga sa lon sing ni sam ngamde pak 마상도 좀 홀라지 공감 보이지 파이디 짰네 그래 맞아 에코이 머리 보여 양치 농아요 너 pare ro ngasi lakbiro handora ba kamai toroke journey jibol lek pokot kamai toke Tangan itu lah nomor ini dek tu. Semai tahu tu na library macam nak singa. Ngah wari sana ba, aduga pamsa hana sing. Yam dah yang mana puki je tu hojikti uwa ini lagi tu ba. Uwa pukang ba. Uwa pambi ngatan mahut cila ba. Kau rugi singdol. Sida tu camping tahu ya aduga. Kau na makat dah lejar ubu tu na. Imo inu tel gay na, hai na ba. Makam na ba, adu makam na. Nasi ki awan nungai gi journey sida nungai tisina karam bano hara kanda ira thoni topam adu makta su lai dup thabagi candle gi yomapagi plastic dup ki plastic na pumchai chai raga le hoba ima imo inuna maduma kasu lobiram gadaba mande lakpi ba sinnaw mayamana jalam dai da khara sengtok piraga khara yomjalaga mai thadok pi bana taga phumjan bi ba masimak yamna tangai phadaba situation ama oiri machet ama legend tharaga aduga machet ama na hatiagi higok machugi adu mataru ba sinnama uri bro hoi kumadoro karaira Perlu kanglop nai dana ka wui pa je kabirak tana khuram bidra thoni view sine pan hajini mayam mafam simaktada mamangda kangaga mai chaaga chakli taraga musi tahoba upambi duma ujiksu dum leiri Jio gi network Airtel gi network khara makai call tawnaba yaba changda phangki mafam dani nahandagi kanarakpa imoinu irat thoni thoramda Kaubrugi matakta leiba event daugi khubamne haina khangnaba adugumba khubam aduda thoni thoram tawbagi damakta ngarang amadi nahandagi kanaraktuna ngarang mapung phana event dau imoinu bu irat pagi thoram adumak yamna chauna mai pakna pangthoba matungda ngasi hojik mi yamba kumnarakpagi mongdum leiri aduga
ꯀꯥꯔꯛꯄꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯛꯇ ꯊꯦꯡꯅꯕ ꯌꯥꯏ ꯉꯁꯤꯃꯛꯁꯨ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯐꯖꯕ ꯀꯧꯕ꯭ꯔꯨꯒꯤ ꯐꯤꯕꯝ ꯊꯦꯡꯅꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯤꯁꯨ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯕ꯭ꯔꯗꯔ ꯀꯥꯏꯋꯥꯏꯗ ꯂꯥꯛꯄꯤꯕ ꯑꯣꯏꯕꯅꯣ ꯊꯧꯕꯥꯜꯗꯒꯤ ꯊꯧꯕꯥꯜ ꯀꯥꯏꯋꯥꯏ ꯊꯧꯕꯥꯜꯗ ꯌꯥꯝ ꯄꯥꯛ ꯆꯥꯎꯔꯕ ꯑꯗꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯂꯣꯏ ꯁꯨꯔꯦ ꯑꯊꯣꯛꯄꯝ ꯃꯣꯡꯒꯜ ꯑꯣꯀꯦ ꯊꯧꯕꯥꯜ ꯅꯤꯡꯉꯣꯝꯕꯝ ꯋꯥꯡꯖꯤꯡ ꯑꯣ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯌꯥꯝꯕ ꯁꯥꯏꯗꯇꯩ ꯂꯥꯛꯄꯤꯕꯅꯦꯕ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕꯒꯤ ꯄꯣꯛꯒꯤ ꯇ꯭ꯔꯤꯞ ꯌꯥꯎꯋꯦ ꯏꯌꯥꯝꯕ ꯍꯣꯏ ꯑꯣ ꯑꯦ ꯏꯌꯥꯝꯕꯒꯤ ꯀꯥꯡꯈꯨꯏꯒꯤꯗꯣ ꯀꯥꯡꯈꯨꯏꯒꯤꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯃꯊꯪꯗꯁꯨ ꯌꯥꯎꯁꯦ ꯑꯩ ꯎꯕꯗ ꯈꯪꯉꯕ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯊꯦꯡꯅꯕ ꯁꯣꯝꯗ ꯑꯝꯇꯪ ꯂꯩꯁꯟꯕꯤꯔꯛꯑꯣ ꯃꯐꯝꯁꯤꯃꯛꯇꯗꯒꯤ ꯅꯦꯠꯋꯥꯛ ꯐꯪꯕ ꯃꯐꯝꯗꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯐꯪꯍꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯅꯦꯠꯋꯥꯛ ꯐꯪꯕ ꯐꯪꯗꯕꯗꯨ ꯃꯤꯌꯥꯝꯅ ꯃꯊꯪꯗ ꯀꯥꯕꯤꯔꯛꯄ ꯀꯥꯟꯗ ꯃꯐꯝꯁꯤꯐꯥꯎ ꯅꯦꯠꯋꯥꯛ ꯐꯪꯉꯒ ꯀꯧꯕ꯭ꯔꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯒ ꯏꯃꯣꯏꯅꯨꯊꯦꯜ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯅꯦꯠꯋꯥꯛ ꯈꯤꯇꯪ ꯋꯥꯅ ꯐꯪꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯪꯉꯒ ꯆꯠꯂꯒ ꯅꯦꯠꯋꯥꯛ ꯊꯤꯕꯒꯤ ꯅꯦꯠꯋꯥꯛ ꯐꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯅꯦꯠꯋꯥꯛ ꯊꯤꯕꯒꯤ ꯑꯗꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯐꯝꯁꯤꯃꯛꯇꯗꯗꯤ ꯅꯦꯠꯋꯥꯛ ꯐꯪꯉꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯩꯈꯨ ꯑꯃꯁꯨ ꯌꯥꯜꯂꯒ ꯃꯩꯈꯨ ꯑꯃꯁꯨ ꯌꯥꯜꯂꯒ 이벤더 뿌려 뿌래 ꯃꯩꯈꯨꯁꯨ ꯌꯥꯎꯅ ꯏꯪꯕꯒꯤ 저기 저기 꼬먹고도 찐찐 하시면 꼬매 헤이하 헤이하 어제 마닥닥이 뿡 마쁜데 라군네 뿡 따라 따래 섭잖아 뿡 따라 마카 젠더래 안가만 곰들어요 가깝게 땀땀 까봐 거기 얌까는 까먹는다 거기 Look at this 봄사이 아주 로션감들 와랍니다 빨리 때만 탁다 보니 칼로 실람에 손물들 로션감들 아담만 또할래 한감바 마텍 아마 꾸메 마텍 아마 모아래 마텍 시장 모아가 막하게 lambi mayamna parking tawnaba laknaba lambi dumak yawrani chen lakpani hojik pung ama khara hena chele yengbiu mayam plastic pom chai yengbiu 이yamba kamai tawba journey jibo journey je khara dum ingboy kai boy tar nungare ming haram mudra adum yenge ba 와디 와도리 고 까도지 와도 야와 까클리 야와 그래 그래서 랑문에 저 그래 파전에 레비로 nasai pung 8dagi kumjarapadu hujik pung 10 makhai tadu minute ani khatang ngai rakanda pung 1 makhai changna kumdhara matungna makhagi mafam jema yoksalle kagi buda tam ka banina pung 3 change kumak posidi khara chen lakpanina hujik mayam su loi yoksanrame hujik ado ai gai saitana mani gai dum thiongsi chelo a shai lera ba laite okay ngarang tamo gari sidum leiri ai gari sire mayam kupsala thana mane aduga ai garamina bu gari sile mathakta gi sing pudrakpudo thaktu be pudrakpudo saida nungaina potharaga ising ju thage mayam ju kobru kabiyu mathakta leiba laifam khoramaju khoramdraju kabiraga mathaki aingba nuksit mayam jang langjal lasik padi haibi atre aduga awang kobru asuppa haibra asupaju oidre loina makko pambi singde ayamana lot kangabani hujik kangba matam oibage napi sing ayamana kanghawi aduna maikhet amana maiwai bu kanda tumnamak chingduma mai chakini habagi thajabale kabiba silnaw sing aduga anakpa tabibe silnaw singna
ꯅꯥꯄꯤꯁꯤꯡꯗꯨ ꯃꯩꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯔꯒ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯗꯣ ꯃꯍꯧꯁꯥꯒꯤ ꯐꯖꯕꯕꯨ ꯐꯖꯅ ꯊꯝꯍꯟꯅꯤꯡꯕ ꯑꯩꯒꯨꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯝꯒꯨꯝꯕ ꯃꯤꯒꯤꯗꯤ ꯊꯃꯣꯏ ꯁꯣꯏꯗꯅ ꯀꯥꯏꯔꯝꯒꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯊꯥꯐꯝꯗꯨ ꯄ꯭ꯂꯥꯁꯇꯤꯛ ꯄꯨꯝꯆꯥꯏ ꯆꯥꯏꯍꯧꯋꯤ ꯗ꯭ꯔꯤꯡꯀꯤꯡ ꯄꯦꯀꯦꯖ ꯋꯥꯇꯔ ꯕꯣꯇꯜꯗꯨ ꯄꯨꯔꯛꯑꯁꯨ ꯊꯛꯑ ꯂꯣꯏꯔ ꯃꯇꯨꯡꯗ ꯕꯦꯛꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗꯨꯗ ꯇꯧꯔꯒ ꯐꯨꯝꯖꯤꯟꯕꯤꯔꯝꯕ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯐꯖꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯥꯔ ꯊꯝꯕꯤꯔꯝꯕ ꯃꯩ ꯊꯥꯔꯦ ꯍꯥꯏꯅ ꯀꯥꯕꯛ ꯊꯥꯔꯒ ꯑꯃꯨꯛ ꯊꯝꯕꯗꯨꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦ ꯐꯖꯅ ꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯃꯅꯥꯛꯇ ꯂꯩꯕ ꯑꯀꯣꯏꯕꯗ ꯂꯩꯕ ꯍꯥꯟꯅ ꯇꯥꯔꯝꯕ ꯑꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯍꯟꯖꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯅꯤꯗꯨ ꯌꯥꯎꯅ ꯍꯥꯟꯅꯒꯤꯗꯨꯐꯥꯎ ꯑꯩꯈꯣꯏ ꯆꯥꯛ ꯑꯣ ꯄ꯭ꯂꯥꯁꯇꯤꯛ ꯄ꯭ꯂꯦꯠ ꯑꯣ ꯄꯦꯄꯔ ꯄ꯭ꯂꯦꯠ ꯑꯣ ꯗꯤꯁꯄꯣ ꯑꯣ ꯄꯨꯝꯆꯥꯏ ꯆꯥꯏꯔ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯇꯧꯔ ꯊꯤꯜꯂ ꯇꯧꯔꯒ ꯆꯛ ꯊꯤꯜꯂꯒ ꯃꯩꯗꯨꯗ ꯄꯨꯂꯞ ꯊꯥꯖꯤꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯃꯁꯤꯅꯤ ꯀꯧꯕ꯭ꯔꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇ꯭ꯔꯤꯞ ꯏꯁꯤꯡꯅ ꯑꯩꯈꯣꯏ ꯊꯋꯥꯏꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯑꯁꯨꯃꯛ ꯈꯪꯖꯩ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯖꯗꯨꯅ ꯊꯝꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯩ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯛ ꯆꯥꯏꯊꯣꯛꯄꯗꯨ ꯌꯦꯡꯂꯒ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏ